Bayang tabir ba khwai puno pu image TV na taramna okchabaga loinana Brajesh Kumar na khurumjari ngasigi maroi pauda humram da shuba Republic Day gi thoram Governor Laganation na India gi machu ahum firal paihanduna hogdokre thoram asi district singdasu pangthoknakre hokyo pungkun marida Manipur da nauna COVID-19 positive oiba mioi chahumga humpumanga thinakre mioi anina laikhidre Sijang Bheng da Youth Day thoram pangthokre loinana Air India bu government na formally Tata Group da khusinakibada Tata Sons ki chairman N Chandrasekaran na harawa phungdokre mapungwe pau lobirasi Humudram da suba Republic Day gi thoram state ki thakta Imphal gi Kangla da ngarang Manipur gi governor Laganation na India gi machu ahum gi firal paihanduna hodokre thoram asi Manipur gi tongan ba district headquarters singda su pangthoknaki state ki thakta pangthokhiba Republic Day gi thoram da Manipur gi governor na contingent ko mathoi gi march past ki salami okhi Thoram to the Governor of Manipur Police ki personnel sing the President Police Medal for Distinguished Service, Police Medal for Meritorious Service amadi Union Home Minister Medal for Excellence Police Training Medal piduna ikai kumnaba utki ngarangi march past competition aduda makong muthang tak khiba singi ming lauthokre uniform contingent sing the BSF CRPF amasung 5th MR na mathang sitna ahanba ani suba amasung ahum suba takre Kangla da pangthokhiba thoram da Chief Minister N Biren, Deputy Chief Minister Y Joy Kumar, Speaker Yumnam Khemsan, Deputy Speaker K Robindro, Minister Singh MP Lesemba Sanajauba, MLA DGP P Dongel, CRPF Assam Rifles ki personnel sing amadi tongan ba lenga ki makok thongba official sing su saruk yakhi nakal amarom da ahanba Manipur Rifles ki parade ground da pangthokhiba Humdram da shuba Republic Day gi thoram adu loishinbagi warol pirduna Chief Minister N Biren na miyam da yapo paujal pikhi loinana ngasigi thoram da saruk yakiba police personnel singbusu thagatpa phungdokhi District Administration Kaching nasu Humdram da shuba Republic Day Celebration 2022 ngarang DC Office Complex Kaching da pangthoki SDPO Kaching Konjengbam Gitchandra MPS na parade commander oiduna Manipur Police ki contingent ama BDF contingent ama amadi 37 AR ki contingent ama punna contingent ahumna saruk yaduna athoiba mithung amadi miyam da general salute piduna pangthokhiba thoram aduda Deputy Commissioner Kaching Sumorjit Salamna India gi machu ahum gi piral pahelduna national anthem ga loinana miyamna ikai khumnaba utki Loinana district asigi oina masagi mathau masak khangba department singi khangatlaba thaumi singda appreciation certificate piduna ikai khumnaba utki thoram aduda DC Kaching Sumorjit Salamna miyamda humdram da shuba Republic Day celebration lisingani kuni thogi aipa paujel pirduna numit asibu leibak sin bathungna pal thoram pangthokliba asigi matangda miyamda nahoknana paudambaga loinana hai Sahi asigi oina pangthokliba Republic Day gi thoram asi yamna special oiba Azadi ka Amrit Mahotsav thoram gi manung sanna pangthokpa thoram ni district asida lengak na miyam gi namak thadarakpa scheme sing kumang sauksin na maipak na paikhatli loinana haukiba sahi ama ani asida leibak asida COVID-19 na akanba saiteng piduna lakli pandemic asibu maithiba pinanaba hotnabada aikhoi khunibang na amatta oina lengak na piriba SOP sing ngak na chatminaba amadi vaccination tawbagi mathau tai maram asina vaccination tawduna laichat asida isabu amadi atopabu kannaba hotnabada mateng pangminasi haibna singwa apham kayasu phongdokhi The Republic Day is a very special Republic Day as our country is celebrating Azadi Ka Amrit Mahotsav to commemorate
the 75 years of India's progressive and glorious history of its people, culture and achievements. We have come a long way from being a very poor nation with one of the lowest per capita income and a very low GDP to become a very vibrant economy and a nation today. Humdoi Suba Republic Degi Thorum Chandel District Oina Chandel Gi DC Complex Laiba Mini Secretariat Su Pangtoki Thorum Adu DC Chandel Mayang Lamam Rajkumar na Parade Inspection Torba Amadi Jati gi National Flag Pahalaga Hudoki Handak Sahi March Pass Contingent Asi COVID-19 Namaram Oerga Active Servicing Kaktana Saruk Yaki Thorum gi Manung Sanna District Administration na Tungan ba Department Kya Officials Sing Amadi Security Personnel Sing Masagi Duty Masakangna Tawagi Damak Certificate of Honor Piduna Kai Kumna Buga Loinana Okay Loinana District Asigi Tungan ba Department the Labor Mamangi Bikalda Polling Officer Oina Mathau Taukiba Nupi Official Maridasu Makoi Polling Thogatpa Amadi Makoi Gi Thawakpu Masakang Ba Oina Harau Tayamna Okay Makoi the Natana Chandel Gi Ahanba National Football Referee Oirakraba Tumli Joyshing Monsang Su Oktuna Ikai Kumnabu Utki Nasigi Thoramda SP Chandel CO 8 MR CO 18 Air DLO Official Amadi Miyamna Saruyaki Humdom the Suba Republic Degi Thoram Technopol District Headquarters to District Asigi Deputy Commissioner Srimati Manwam Singna Bharatki Machu Ohungi Feral Singkatuna Salami Piki District Administration Technopol na Sinduna Technopol Government High School gi ground da Chatakiba Thoram Aduda Technopol District Police ki ASP Ops Yumnam Premjit na Parade Commander Oina Lusingduna Chatkiba Mass Pass Contingent gi Salami Deputy Commissioner na OK Thoram Aduda Technopol District Police ki SPB Golanmang 20 Assam Rifles ki Commandant J Narayanan Hanagi ADC Chandel ki Vice Chairman Thongpau Mate CMO Technopol KH Gozen Amadi Technopol District Asigi Tungan ba Department ki Official Amadi Village Chief Kayana Thoram Adubu Saruk Yaki Loinana Deputy Commissioner na Republic Day Thoramga Mari Lainana Wapam Kaya Thamki Thoramga Mari Lainana Police Department Yauna Tungan ba Government Official Amadi Village Chief Singda Certificate Amadi Sports Material Sing Yantoki Tungda Mass Pass Contingent Sing Dasu Certificate Sing Piduna Ikai Kumnaba Utki Leibak Asigi Tungan Wapam Singda Pangthok Nabagum Jiribam District Oinasu Akanba Security Section Thorang Makada District Administration Jiribamna Sinduna Jiribamgi Jingdong Laikai the Labor DC Office Complex da Umram the Shuba Republic Degi Thoram Apung Fana Pangthok Creek Thoram Aduda Jiribamgi Deputy Commissioner W Malemngan ba Changlei IS na Chief Guest Oiduna Jatigi Isai Saktuna Jatigi Piral Singhatki Jiribam Civil Police 7 IRB Amadi 87 Battalion CRPF na Singbana March Pass Contingent Oina Saruk Yaki Parade Commander na SDPO TS Samna Anal MPS na OK DIPR na puthokpa 26 January da Phongba Manipur Today gi booklet singsu Yenthoki Thoramgi Lochilakpada Makok Mathang Taraba Singda Prize Amari Thabak Ningthina Tawu Official Singdasu Appreciation Certificate Singsu Deputy Commissioner W Malemnganba Changlei IS na Kusinaki Ngarang Manipur da Republic Day Thoram Pangthok Lingai Manungda Pangthok Tringai Mamangda Manipur gi Tongan Mafam Mari Romda Bom Pokhai Kre Ngarang Bom Pokhai Khiwa Mafam Sing Adudi Ayuk Pung Manga Rom Tabada Wangu Lamkhai Pung Mapolam Tabada Waikong Police Station gi Manung Chanba Kakching Khunau Lamkhai gi Umar Thel Galonaba Uyok Thong Amadi Ayuk Angan Bapung Amarom Tabada Hata Golapati Minu Thong Amadi Ayuk Pung Tararom Tabada Ukul Hundung ICR Katibungda Alho Basingna Bom Pomduna Pokhai Haramle Amromda ngasi pung 13 minute kunlom tabda Imphal West ki Singjamai Police Station gi manung chanba Kanchipurda leiba Ishwar School gi hajinpham manaki phatra haudi hundokphamda sakang dabasingna IED ama plan tawdun thamlamle bom adu leire tabdagi National Highway asida lakpa gari sing thingduna chathan kide matungda police ki bomb expert team ama laktuna local aba matung lambi thinglambasing amuk anna chathan ki hari
Manipur hokyo pung kunmari da miyoi chahumga humangana nauna COVID positive oiba thinakre miyoi anina laikhidre pumpham asida miyoi lising amaga samapan taramanga COVID test tawkhibada miyoi chahumga humanga COVID positive oikhibana ngasigi COVID positive oibagi changchada 38 ama yauki state asigi oina COVID pandemic hobadi ngasi phawbada अपुनब मियोई लाख 35,39 समापल कुंथ्रामाथोई कोविड टेस्ट तौख्रे मदुदा मियोई लाख अमा लिसिंग कुंथ्रामाथोई चात्रेट मरीना कोविड पॉजिटिव ओइख्रे पॉजिटिव ओइरबसिंगदगी मियोई लिसिंग अनिगा सुपना कुंथ्रा तरुकना लैखिद्रे ngasi मियोई चहुंगा 93 ना नाबा फदुना डिस्चार्ज तौखिबदगी कोविड रिकवर तौखिबा की मसिंग लाख अमगा लिसिंग कुनमंगा चनिपाल सुपना निपान सुखिदुना स्टेट असि कोविड नाब फबगी चांग चादा मणिपुर मंगा दशमिक तरुक सोनोद लेरी एक्टिव केस ना लिसिंग अहुंगा चात्रेट हुंफु यौरे मालेमगी ओइना पॉजिटिव ओइबा मिसिंग कोटी 53 लाख 53 लिसिंग ता मंगा चनी निफुमापन सुख्रे मसिगी मनुंगदा मेय लाख 53 लिसिंग निफु तरे चनी हुंफु निपान लैखिद्रे मेय कोटी 95 लाख 59 लिसिंग 53 चाम सुपना तरे नारंबदगी फरख्रे लाइचत असिगी चैथेंग फंगदुना मालेमगी मनुंगदा कोविड पॉजिटिव केस ख्वाइदी वांगना थेंगनबा लेबाक यूएसए ना ओइरी लेबाक असिदा अपुनबा मियोय कोटी 3 लाख 93 लिसिंग 63 चामरी सुपना अहुम कोविड पॉजिटिव ओइबा थेंगनख्रे इंडियाना पॉजिटिव केस कोटी 3 लाख अहुम लिसिंग 63 चामंगा थेंगदुना अनिसुबा पॉजिटिव केस मसिंग यामबा लेबाक ओइबगा लोइनाना ब्राजिलना केस कोटी 2 लाख 95 लिसिंग 52 चमापल यांखै थेंगदुना अहुम सुबदा लैरी ngasi manipur pumbada nrgs ki fund central government thado khraga state government pb dana laiba asigi mayokta yaningda phongrokpo oina pung kontra taruki kaukiba banna maram oirga jiribam district mupam kayada ban asibu saugattuna khongjang changchinnakre nrgs ki job card holder singi khusuman athubada pithok piu haina lambi thingduna jiribamgi gularthol amadi lamkhai kaithelda khongjang changchinkhre ban asigi matangda hilghat gp gi ward number 3 gi member oiribi n susitra debina asumna hai ngasi jiribamgi job card holder khudingmakna tholaklaga lambi thingbogi protest tawribasi nrgs ki phangpham thokpa senpham फंगदबगिनी लिसिंगनी कुमाथोई गी एनआरजीएस की कुसुमन अखोइना सुखिबा थबक सिंगी सेंफम सेंटर न थादोक लबसु स्टेट लैंगाकना ngasi फावबा थादोक रक्तबगी अखोइ जॉब कार्ड होल्डर पुनमकना थोलकलगा लैंगाकता अखोइगी कुसुमन गी सेंफम पीबीयू हाइबगी मटांगदा खोंजंग चंचिल लिबनी लोयना अखोइना लाउरिबा खोलाव असि लैंगाकना ताबी द्रबदी बखाताना असिदगी हेना अकनबा खोंजंग कया चंचिलकनी ममांगदा अखोइना हाइजखिबसिंग अदु लैंगाकना ताबी दबदगी ngasi अखोइ मयाम थोरकपनी हाइना फोंदोखि दगी थादुक पिरक सेंफम से स्टेट लैंगांग ngasi फोबा थादुक पिरक तबदगी ngasi अखोइगी जोका हल्दा पुना मंगना थोमलागा कोइ लैंगाक अखोइगी सेंफम थादुक पिउ हाइबगी मतंगनी अदो कोइ स्टेट लैंगांग नसु यारि मखे अथुम मतमदा कोइ प्रजा मयामगे अवाबसे उबिरगा अखोइगी फंफम थोप एनआरजीएस की कुसुमा से थादुक पिउ हाइना कोइ हाइजरी लोइना अखोइना मखा ताबा अखोइ असदगी हना अकन बखोंगंग चंगसिलकनी अखोइना करिगुंबा अखोइगी लैंगांग अखोइगी वाफम से ताबिद्रगदी हाइना अखोइ ngasi mayam se मखम सुदा तुचरकपनी Sijang Bang Youth Club Morena Sinduna Ahanba Youth Day Celebration gi thorom ama Sijang Bang da leiba Ningtin Kai Primary School da pangthokri thorom aduda J Khongsai Vice President ST Morsha BJP Manipur Pradesh Haupu Haukip Social Worker Philip K Khongsai President More Youth Club amadi James Jamkhok Pau Baite Chairman Sejang Bang Administration Committee singna maru oiba myoising oina saryaki thorom aduga mari leinana je khongsai na phongdok khibada 42 Tenopol constituency asida BJP gi ticket phangduna mirep oirakpa candidate aduda aikhoi punna support tominasi haiki thorom gi saruk ama oina nat ki oiba jagoi isai kayasu chathaki सही असिगी अंगन बसरुक पांगथोकदोरिबा जनरल इलेक्शन असिदा जिरिबाम डिस्ट्रिक्ट असिदा थोअनिंग्रिबा थौदोक सिंग
thoanbiganu haina Jiribam Bauprada leba All Jiribam United Club Association Azuka gi office ta pangthokkiba paugi pham amada Azuka gi president Maipaksana Mangangna Paumisingda wafam asi pongdokkibani Makatana Maipaksana Mangangna haikibada Jiribam district asigi manungda leba Azuka su CSO ama oina matam sangna work tawjarakpa adugumba organization amani hojik 33 Manipur Legislative Assembly election asi 2022 gi February gi tang 19 amasung March gi tang 3 da phase ani thokna tawgatoriba election asiga mari leinana Azuka gi site gi wapam khara haijari madudi candidate sing amadi political party sing workers sing da appeal tawjari madudi aikoi Azuka hairiba organization asi political party singa khusamnaba organization nate first phase amadi second phase gi ticket lauthok lakpa matamda political party singi maraktagi intending candidates singi marakta ticket phanghodaba singda democracy gi wangmada social media amadi lekai lekai da oirabasu pamdaba thodo amata thoan bidanaba candidate oiriba sing amadi political party sing loyana worker khuding makna tobi danaba hajari karigumba tholakpa tarabadi Azukana tuminna laithokloi haina wafam kaya amasu phongdokhi bawgimpham aduda Azuka gi president Maipaksana Mangan vice president Syam Kumar Mutum amadi finance secretary Y Romansu saruk yaki ticket lauthokpa matam asida eti political party sing gi maraktagi independent candidate sing gi marakta ticket phonghongdaba singna aikoigi democracy gi wangmada aikoigi unconstitutional oiba protest natragana any thabak thoram social media da bo egera aduga tongan ba aikoigi lekai singda adugumba pamdaba thodu amata thon bidana ba candidate oibiriba sing amadi political party singda work tawbiriba political worker khudimangna tawbidana ba aikoigi Azukana haijari Indo-Myanmar Border Friendship Iron Bridge Manaki More Water Supply Pump House Asina Konba Moregi Mafam Karada Ising Piba Ngamkiroi Haina PHED gi AE Basantana Pongdorokli Mahakna Makatana Pongdokibada Hokiba Tha Amagi Mamangda Indo-Myanmar Border Friendship Iron Bridge Manaki Lokchau Turel Manakta More Water Supply Pump House Manung Dalaiba Water Pump Amadi Motor Nasingba Huran Kre Masigi Makha Tarakpada Amuk Tha Asigi Tang Kun Mangagi Hokiba Ahingda Amuk Thong Thugaiduna Manung Dalairamba Electric Wire Sing Amadi Pot Chai Kaya Huran Kibana Maram Oidana Pump House Asi Sinnaba Yadana Laire Pump House Asi Semjinba Loidriba Fawudi Pump Asina Konba Moregi Mafam Singda Ising Piba Namkiroi Masigidamak More Miyamna Waro Biroi Haina Pongdorokli Lokchok Turienda water supply gi pam leba jagasdagi mamang thama muki mamangda morigi pam house manung dagi pam lobhre motors lokthokre adugi makha tarakpada ngasi ahing stasu pam house ki thongji thugairaga maigi oyar leiba kholiba mayam chingsi amuk puraga pukhre mangkhre aduna matam khitangi aikoi masi semjan chajinba loidribo ki manungjidi ising piba ngamjakhiroi Cookie Chips Association Chandel District Makada Civil Society Organization CSO Chandel na chatliba thasi haukiba tang tani toida Nazareth Community Hall Sugunu Chandel District phamkiba mifamna loki warak matung inna 41 Chandel ST Assembly constituency gi oina taraithai suba Vidhan Sabha mikhalda hojik BJP gi intending candidate oina chongthokliba SS Olista chagotlagani kanaguma mioi natraga party na Chandel district ki Cookie tribe singi apex body ama na yanakiba amadi wasakiba asigi mayokta lairaklabadi maduda khangduna leiroi aduga madudagi thorakpa consequence khudingmak mioi aduna natraga party aduna pujagadabani loinana makhoibu Chandel district ki Cookie society da boycott tawgani amadi hiram amatada samnaroi haina Cookie Chips Association Chandel district ki information secretary gi chairul amana pongdorokli
London yamna toliba Air India bu government formally Tata Group ta kusin nakibada Tata Sons ki chairman N Chandrasekhar na harawa phongdok aduna haikibada airline asi world class airline ama ohenanaba hotnabada mipum khudim ana mateng pangbirakani haina thajai airline asigi Tata Group ki company Thales Private Limited na wagidori Air India asi lising sapon kuntrani toida Tata Airlines haina jari Tata na haudokibani haukiba sahigi October da Tata Sons chairman Ratan Tata na haikibada JRD Tata gi lamjing makada Air India asi malengi manungda khwaidi masak naiba airlines sing manungda ama oiram kibani Tatas na masibu amuk hanna hanagi minchat adu purakna na hotnagani lupa crore lising tara mari sate tara nipan government ki company AIASL da transfer tawgani hairi Railway recruitment rules ka ahongba thamlakpada yaningdaba phongdokpagi mahairoi singna changchilakiba nawi humnigi manungda railways property lupa crore kayagi mangtakle hairi Bihar ki railway station mari Ara Gaya Nawara amasung Sitamarhi da railways property sing mangtahanki Newara khaktada lupa crore ahumlongi malsang mangki Nawara amadi Sitar Marida government employee kayasu aso open nangki Gaya da passenger train ama maitha ki amana nungna landa ki hari railway tracks property amadi thugai ki security forces ka protesters singa khutona ki non technical popular categories exam gi stage ani thokna thagni haiba rules fu yaningda phongdoktuna chhatra singna khongjang adu sangsin thibani Thodok aduga mari lainana mahiroi yangkai manga phajin kre thabak lising kuntra manga kawda candidate crore amaga dasmik ani manga na apply tawraki hairi chana bagi pau lamaidong mamang lekai citizens club LMLCC lamaidong na sinduna lamaidong high school ground chathariba third state level open 3-man aside football tournament 2022 ge ngasi sanakiba pre-quarter final gi ahanma match ta ASSA FC wangu amadi pakhangba FC langmaidong ani na sanakiba da goal ani sanaduna draw oibadagi tie break da ASSA FC wangu na taret tarukta maithiba piduna ASSA FC wangu quarter final sangkre ngasi sanakiba ani suba match na Yayobi FC lamjau amadi wabugai FC wabugai ani sanabada goal amada sanaba ngamdabadagi tie break da wabugai FC na ahum ani da maithiba piduna wabugai FC quarter final sangkhre aroibada maroipo amukhanna humram da shuba republic day gi thoram governor laganation na india gi machu ahum firal paihanduna hogokre thoram asi district singdasu pangthoknakre Hope your Punkun Marida, Manipur, Nauna COVID-19 positive over Mioi, Chahunga Humpumangat in a crate, Mioi Anina like Kidre. Sijang Bang the Youth Day Thorum Pantokre, Loyana, Air Indiabu, Gamena, formerly Tata Group, the Kusina Kibada, Tata Sanski, Chairman, and Chandrasekhar Harawa Pundokre. Ngasigidamakta PAODAM pijo matang asil losinjari mayang tabiri bakwai punau pu amuka hana kurumjari.